Indiana Kuki Narco Terrorist Sougatlaga lamdam asigi Yelhoumee Singbuna subclass citizen Oina Thamliba asi Laibak Thibani haina COCOMI Convenor Khuraijam Athouba phongdorakli all coaching clubs coordinating committee na COCOMI ga kusamnaraga coaching de leiba Yumbi Macha High School gi ground pangthokpa coaching miyam oiba mifam amada wafam asi mahakna phongdokibani mifam aduda Khuraijam Athouba na makata na hai Kuki Narco Terrorist ase India lengakna tolop piraga thamba khutpu amane khutpu sing ase Myanmar da pokpa foreigner kaya na lujingduna leiba khulai paiba khutpu amane makhoi na chahi ani chupna maitai micham miyam da landaduna tha nipan khakta ngairiba angang yauna miyoi chani ka yankhai hena halama fawbada India na tumina yengduna leiraka Kashmir da miyoi 16 sibadade Saudi Arabia dagi Prime Minister Narendra Modi chelaktuna action lakhatlade Masida takpade India lengana Kuki Narco Terrorist asi Sougatli haibani aduka Yelhoumee Singbuna subclass citizen oina thamduna tongan midiyeng dat na thaiduna thambane pumnamak ase miyamna yade haibado khanganabagi tamak COCOMI na sinduna tha asigi ahumda makpigani mathang thagi ahumda pangthokadoriba People's Convention asida mayek seng utlase Manipuri gi yumthong khudingmaktage saruk yaduna apunbagi kholaw lauduna apunbagi warep adu lominarase haina mangna makhata na phongdokhe COCOMI Mobilization Committee की Convenor YK Direct, All Coaching Clubs Coordinating Committee के President KSS Dharmadas, Vice President KSS Ibobi, Coaching Kaithal upon by Imaluk के Advisor, Mayang Lambam Mubi Yauna, Maru Eba Miyoi Kaya Saruk Yaki Bamifam Aduda, Tungan Warep Kaya Sanoke, Warep Sing Adugi Manunda, May Ahum the Panko Kadori People's Convention Asida, Coaching the Miyamna, Mapung Fara Saruk Yaba Haibu Warep So, okay.